Nupado suklap nupidubo tung onduna yenglei. Nupido maning handuna sitkibaduna makut khubakto khazik khubat khramale. Peri peri sokliba makuttuda yengduna lei. Nupaduna yenglei ido thausawa sade. Nupado so haifet khakni yenglamba. Makut anima pocketa humduna adumak mai leiduna chatkre. Nupido so China duna ngai hakti kaurubani. Gya laktuna thengjin kiba misakto chaigi khan on khalakpani. Nupado iremlemna chatkrido ubada sauningna machinda solai. Thengjilamadi mina du silise chikhatpige kaidore kaida sokena phau hanglamni khangdakhai yamle mamiga sara chatkine nang mathang thengnabada nungaini ba aina kidaw yeng masita naraga nungna thombe he haiduna hogalaga nungkoi thi nung paiduna thomge haina yenglubada nupadudi leiramdre leisi henbi chakna shit khangina mathang nungaini ba haina nungdu langthokraga mafi maron singdo kanthokduna staff room da phone do thanamduna ojana taklakpa room da masu chungdring changlakle mana changlakpaga mapachana bel su takre mahai langna duna su leirami leisi hen bisu last bench da changsinduna isau sauningna tumin fami school dugi principal founder teacher staff kharaga changlei Satra pulak to so hagatuna whisked away. Good morning, sir. Good morning, madam. Oja Singdo amata oiba konjelda. Good morning, our beautiful students. All of you sit down. Satra Singdo so pulak na. Thank you. Why say hi duna famthana kre? Satra pulak famthana kraba tungda school dugi principal na wafam khara thamlai. Ngasi aikoi ahanba sakhang mai khangnaba yamna nungaire ahanba maktada nakhoi bu taramna school sina ogli haujikti nakhoi high school loirabani aduna memna hainingbadi higher secondary yaruklabani aduna gyantana kanna honasi 11 ne haidana wakhal langfang khangano 12 ti khanghaudabani aduna chahi anisimadi yam kanna honasi 12 sina nakhoigi tungi laibak lepkadoribani ojana takpa thawayang ta duna gyalok sing tansilo tungda mai pakpa mi ama oige haina pukningda chena thamlaga mai pakna bohonasi aikhoina so angamba thakta nakhoibu mi oinaba semgani nakhoina khoigi manglando yaunaba aikhoina soidana hotnani school sigi mai purakpa afaba satra oinaba Nakhoisu thawayawna punna hotnaminasi. School sigi mahipura uhaidana no tauraga makwang manate. Mehemna hairise. Nasa sagi knowledge na school sibu chingkhatpani pahamba. Nakhoina khangdaba haitaba pumba oja singda hango. Sikhak hairaga lesinge. Satra singduga oja singa interaction taunabada numitumadi class tawda lushinkre. Somda mangalgi yumdani. Miyoiba aikhoigi achawaram pamba, ahenba pamba haibasi, khwaidagi phattaba wakhal oi hainaribasi chumlaba chatla. Lingjeldo chakhumda mayamgi chalonduna leiringai tanjatuda mapandagi manem leimana. Bema, nangbu tabro, mapandamda tholo. Lingjelsu tawramliba thabaktu thamlamduna mapanda thoklei. Kay haigi ma. Lekaigi ahan namana. Imaudi masak na masak phazariba. Sida ini huigi nakta phamulaw ni. Laimana so. Nani na domja mayam se. Ngarang luhongba yahodi. Nang unani haidana laklibani. Sida imagi nak sida phamulaw se. Mayamga sakhang may khang nanaba. Lingjel may thongda minok ama tamduna. Ima, namaw mayamgi cha puthokjarake aduga famjage. Mangonda wangang lakhiba ahanduda amu onsinduna. Nene, ngahak ngaibiramo, namaw cha lathokjarokige. Leimadi mathamoy benjaba haibadu oikre. Mayam mangda chakthokpasu pokjarai. Inong nungsina mamaw nupida.
Chango chango, hauna semlau. Lingjel changkrabada legaigi ahansing laklidudagi amana. Leima, nangi naraibakse onthokna kalak chakre aidi. Nacha nupa haira matik chare. Mama ningbadasu legaisida maming chatlibani. Namau haira lai macha manbi ama laksile. Ingsu phana tapa mali. Wangang sangang thaugalona phariba. Mabuk mapausu pharamdaubu mali. Yam tappeba. Lay manokduna. Ichena pangdahek thagatpiri taurise. Adobo mayam punba haibasidabo. Afaba phattaba animak yauba haibasidi mahausani. Mau khara naha oiba mana. Iche hanane pangphasu phadokbirunuko. Mau haisidi ahanba lakpadadi asumna phaba ngaktani. Hoi, masakpudi phaziko. Adobo ngallingaisida yade haiba amadi khanghanbihobana phai. Iche hanane pangphasu phadokbirunuko. Mau haisidi ahanba lakpadadi asumna phaba ngaktani. Hoi, masakpudi phaziko. Adubu ngallingaisida yade haiba amadi khanghanbihobana phai haina khali aigi wakhaldadi. Chinda phajinnaraga manem otpa mausu leitaba nati hauchik matamsida. Lingjel tholakpa ubada ngangnaramba singduso atopa wari ama onthoktuna sanakre. Lingjel su cha singdu amamamta oina yele. Maithonggi minokduma sumanghanda lakliba mayamdubu taramna oi. Mangalna kamdauri. Ningsing mamana otuna angawbo oirare mikupsida. Hendriksu maruki mataubo yengbangamda mapi irachena yengle. Mani, lakliba mafamdo yahenbigi mungfamdani. Ayu anganbadagi kanasu taklamda mafamsida lakpani. Makutta tulip, rose, camellia, layansuna yauraba bugi yamasu mungfam taktuda thamle. Lairangda aduk khoidabi oikiba chatla. Mangal machi lengde. Mapiso atat akham leita nupana tabagum sinthari. Hendrix yengbangam laktraduna mangal ki pambomda pop thaduna. Mangal nangna dumna tawradi ichan gi thawaina ingna pothaba ngamaroi. Se yumda halase. Masu ingna potharasano. Nangna dum namit khuding awabu utuna ningai tawradi lairamlen yaubusu ngamda aikhoigi iraktasu tin ngamda ichan gi thawaise ingna leiba ngamaroi. Mangal hairibado mangonda nattabagum yahenbigi mungfamduda makhutuna nungshina nanduna makhatai. Bem, dadana nangbu kanbasu ngamhaudre. Nangna dadabu soidana warawramlaniko. Nangi aroiba mikupta phau angawbo onduna nangi mungfamda leimana amakatuna nangi thawaina ingna leinaba dadana yaifa thauchak pibasu ngamhaudre. Nanghalauba asum tumina leikino. Nangi dadase yam ware. Aisu nangi natung ila urabem. Tasengna chokthare pukning wakhal animang. Nupa oirabasu petaba chakpa henmanbana mongfamduda hanjin makhut khutum tasin thinduna makhon thokna thawai chakna kaple. Aina su pamuna lumna nushina khudol tamba nushibi nangi mingokse karam taraina ichilsina kaurubano. Nang ibu warobra dadayam lale behem. Hendrix so handakti yararoi khanna namfuda mangalbo mongfam mathakta famlidudai chingkatuna maruptubu konseli. Manangganda tapna sunanbi. Mangal nupa mandaba tawno. Chatkiba mana chatkraso lehuriba nangamadi ichangiso khara khalo. Mabu pungkaw kawba ngamoi khangi. Adubu phongbada kanagomi amagi thamoi thogaigadaba warisidi thamoida losinduna chena kana uhanda
Solon sinduna thamkro. Nang Linjelgidamak hingbiyu. Ngarang talakpi mana khangkhraga nungaiba honade. Mangal tumilay pakhum pirakte. Somdana lohong nonganbagi lakliba miyam pumba hanakre. Lingjel mayam charambagi achayba lusiliba laisabi singdugi mateng pangsinbi. Wakhalda fana awaba potlom puduna maithonggi asemba minoktumadi manghande. Laikaygi nupi machaduso thabak singdo loisinna. Inama. Lingjel khonjal inung nungsina khummi. Kay hage. Kainomta hangene. Hango. Laisabi machado irang amada. Damangalga nangase nungsinaraga luhonga ini haye. Ado nungsinabaga thongnabase nungaibra. Lunaga tawbibraba. Lingjel wahangduda mabukningdo inung nungsibagumsu tawi. Adobo kuina matam laude. Pukningi uhul pumba mathanata. Thamoy kachinamada namsinkidona khumlai. Nungay. Luna sa tawi dadana. Inamaga damangal kasi chahi kya nungsinarake. Ani pabati. Lingjel hawkiba singdo ningsingningba phawrakdre. Laisabi machaduna makata na wahang hangningbay mahong torokpatuda. Ichan, noy khara sisilusinbiramo. Ay manungda kay-kayno kitayang silukige. Lingjel wahaydo haramduna laisabi machadugi pakhong ngayramda kada karakle. Thasaba haiba mana liching oiduna manakta lakpra. Ahal lamangi yatangkhak ngakibra. Amata nate. Thamoy anina amata oy, panthong yosi warip nakhibani. Nushiba mana panthonggi lambi yatkibani. Adubu miyoyba aikoygi khanthadaba ahongba naiba lamchatna laibak thibisu ahenbire. Mahausagi sakfamna matamgi ahongba khusemgi chatnabina hongkraso hongloi hairambani mafamda. Adubu ngasina aduk thuna hongkhiba nupamagi sajatna Saidang bigong matumaman ipon-pon, mitopkum yumsida layriba. Mayunggi miyoy singda natana makoy anigi nungsiwari khangkiba mataroy singna faw laibak fayda sonakibani. Mayam na kalakkiba laibak tubo asigumba punsi mahingsirane. Lingjel, mapido sa taythoktuna mona kanda thamliba fondo paikhatuna dada haina save tawriba nupamagi number duda phone tawjay. Nakongda thamlamba fondo thangthakre ningba kairabi amagong. Ningsinglai hawkraba tangkak ama. Lingjel mangal. Anido kakching bora paknam charuse hainaduna college tagi class ama ni yauramlaga punna haithaminarakpani. Mangal na. Sumayna nong fadok chathokpaso faina tawbanida. Sandida chatlasu yabasida. Handakan na viral chalido udro. Bora paknam yam hawba mafam ama kakchingda layna. Aduda ise ahingamda tumba yadraba. Adudi saidaso fangfam laydudi. Bam! Nangse isokam langibo. Sumayna long drive ka puna ay gari maningda katunga chatpagase nungaydraba. Kanana nungayte hairage. Ho aduni, saida mayam pangaso ay chaningdeba. Mafamduda ibaniga punna chatlaga chaminabdo pami. Simple that kaido. Machinse napide kit hele. Mi adopada nganglubro ibo. Ituda haijaba. Sumwari saduna thaurakpana laklima mafamduso yausinkiba khanghaude. Mi mayam amaso bora singju paknam chanaduna lairami. Ahandi kaya thoyna ude. Anambana lisabi pakhangsing jura saduna chaba lakpana namna ui. Lingjel ga mangal daso fanamada changsinduna fami. Mangal na. Ine, ekoiso bora plate ani. Paknam singju ga changanga kay-kayno kharabibiyo. Hotel family bi aduna marul khori khumlai. Hoy, ngayak ngaybiyo ko. Minute mga muki matong chanaba singdo matang makoy na family ba table duda thamlai. Lingjel na tapna. Singju ga paknam ga gimanong kunong sisidi chakalame.
Mangalna taraduna anakpoda lariside chakra lawro. Yareda. Haiso haibani chabada yamna hauduna sulairami. Makoy anisu chabaloiduna ataba paisa pithoklamnaga halakle. Lambidani garidu khangmun mutkre thorambadagi. Hanjin try tawraso garidu start how haiba sugya yadre. Mangalna kumduna haifeti yenglabani. Adubu masu garigi maramda ningthina khangdaba oibana kadaida yadrino khangba ngamdre. Lingjel ipapakatna. As kamai dawne lamhangsida yumsu amta taba ude. Misu kaya chatnaba lambi mande numitsu tadore. Gari thawsu full yauri. Aisu kadaida yadrino fanakanadi yengmani. Ado khangdrene. Lambida arakwa gari amadagi mateng lawrase. Gari di upay le. Gari duna yaraktrabanina lambi duda laiba tare. Laibak na thiriso phone gi network daso kakidre matang duda. Lingjel do maraibak da pop thajinje. Kari laibak no tawrisibo. Aidi khongkut kase sangting thoga kapchaninge oiba. Tanja duda mangal do kaibu khalurabano khangde nokmi dum tawrai. Kaino hauji kaida nokpa changi na. Laina chanbide na haraurini aigise. Lamhangsida gari yakhidraga laina chanbide na haraurini. Dada, nangna gari yade haise tawshinaira. Haujik matam chadri. Aisu khangi karino tasingna yakhidabani. Asumna mari yetnaringai gari ama laklidu ubada mangalna ta mangda thachinduna khami. Ahal miyai chalaba ama gari dude kumlaktuna. Kaidawre ibungo. Kaka, aikoy kakchingda thabak ama chacharubani. Halakpada gari se yakidre. Ay, kamdawni adude. Swaidadi workshop su amta leitabani ni. Nakhoidi kadaidagi oibra. Thangmai bandai kaka. As, adudi kamdawni. Haujikti line gari haigat kadabasu amta leiraroi. Aigi yumda ngasi leiragera. Mangaldo haife lingjel de yengi. Upay leitrabanina lingjel na oina tapna khumlai. Hoy kaka. Yaningdrasu yaningdana ahaldugi mayumda punna lakminare. Ahalduna ka mataktuna makoyani bu thambirami. Lingjel di masado ipapakache. Mayumgi mina chay ngangadra haibagi. Ahaldugi yumdadi network so fazana kare. Lingjel gi phone so khinglai. Mangalna phone do biro. Imani aduni aina phone do biro haise. Ibani matam so chadri. Pau phauna bangam ladi ima hoida fazana hairaga lawba lakhanse. Haujikse pung kya tare? Manga. Angang mujata ba thabayam dorkano. Ai sarokani. Phone do so biro. Ai khoise hauji college tami bani. Ai imada fazana haige yani. Mangal do lingjel gi phone do satmuli aduga switch off tawsili. Numidang tarakansidda chatnaba yadaba wayam ngangno. Mina kai khandurige. Migi khalaga aikoi hingsa hairo. Bam. Lingjel mamay onthokiduna famung lairi duda changsinduna ngek famthai sauningna. Manga so changsilaktuna lingjel gi lengbalda makhutuna tapna konsinbi. Dadana haise sawbugi nateba. Hojik numitara kansida kamaina nangyumdai lawbala o haiduino. Mina ikhoise kaini hainani. Ibani gi laibakta sumai tho una tambase ibani na kamai khadoktoino. Nang ai hanadagi khangnadabasu nate. Punna hotnaminaraga koleso mapung fana lushinba yai. Sawgunu se. Lingjel handakti mabukning nushina nupaduda yenglai. Se, dumai tawano. Dada nungaiteba. Aina yamasoiba tawkibay tapta isada fawi. Promise, ay nang wahaloyi. Namsilagasu thamoy. Nang natawningba yawningba thakto, dada soidana yohannaba hotnage. Nupadugi mara laytabana laybaki nongdamni haiba wakhalsu khalakle. Nupado handakti nupidugi makhut anida chena paisalai. Thazaba piba mataw uttuna. Bam, dadabu thazadabra. Nupido makok tapna hai. Aibudi jingnabra. Nupido handakso makok to tapna hai.
Ngasi aina nangmu mafamsida mari tawduna puraklamdrabadi nangna pamdabase thoklamloidabani. Dada lale. Lingjel tapna nungshina nupa mabu kaurai. Dada. Ngasi dada na chitna baisin beraba aigi kusase. Kaigumba mikup amadadaso tatok pirakanu ko. Awaba nungaiba kuding mikup sidagi pumnama saruk yaba panghanbiyo. Behem, dadabu thazo. Baisilibu kusase ngasi khaki nate punsisi magini. Holiba sorsina leptripao. Singlida imari ama jeli makai aina nangbu thadokpa haibadudi oithoklaroi. Ngasidagi nangi pumnamak aina oirabani. Dadagi thawai. Ningshingbagi ipak thakta iraknaduna chinbalda masak masa khangdaba minok ama maithongda ngan thoirei. Khangde asengba punsida lakpa mikuptadi kari karamba leitingna mahut sinkhini.